Manipur Olympic Association MOA gi meeting makada District Olympic Association Thobal TDOA nasu association asida affiliate tawraba district asigi tongan be association singamadi Manipur Amateur Kho Association ga punna khutsamnana sinduna ngasi International Olympic Day 2026 ki thauram Khanganbok talaiba Basu ground Pangthokkhre thauram aduda SP Thobal Manoj Pravakar M Thobal District Olympic Association gi President M. Mani Singh amadi Diaso Thobal gi Deven Moirangthemna Presidium member singoina sarukya ki SP Thobal Manoj Pravakar M na District Olympic Association Thobal gi Firal chingkhatuna haudokiba tharamadada Organizing Committee gi maikaidagi sarukya ki basanaroy amadi official singda t-shirt sing yanthokhi amadi Basu ground yauna Thobal ningomamda lairiba mini stadium amadi Thobal Khetri Laikai da lairiba multipurpose indoor stadium complex ta Manapungba U-CHARA kayasu thaki Thoramgi nungi warol piraduna TDOA gi secretary M.MADHUSUDON fongdorakibada haukiba chahi Englising amachanipan maudra marida International Olympic Committee IOC semduna Modern Olympic Games haudokiba numit June 16 buningsingduna ngasigi thoramasi pangthokpani Laibak asigi oinadi lakadaba chahi Englising ani 36 ta India da pangthokadariba Olympic Games asigi mangoinana Mipung khudingda khangannaba amadi environment pu yokhatkadabani haina leibak asigi Prime Minister Narendra Modi na khangankibagi matung inna U-CHARA kaya thabagi thoram asisu pangthokpani haina fongdokhi SP Thobal Manoj Pravakar M nasu sanaroi singbu pukning thogatpa wafam kaya fongdokhi